Online Manipur YouTube channel as being video ma'am pum nong pum kan taram nuk seri han badam namaro be paw mabde thamjage Manipur ki Chief Minister Kauraga Waroisin Puraksi hai kibalaite MLA Singh Delhi da laiba MLA Singh nangarang youth of Manipur unabada Manipur ki Chief Minister Kauraga Waroisin Purakadabani haiba laite hain Delhi da laiba MLA Singh na pongdorakli irang asi loisin na ba infanda thoklak tuna Chief Minister unaraga Wari sanasi hai kibani ngarang midang uram Delhi da laiba MLA Singha Delhi Manipuri Coordinating Committee gi mihutsinga unaduna thokliba irang asigi matang da apen pen da wafam kaya phongdok naraba matung da lamdam asida ing tappa laihanna ba santi hanjanan ba gi matang da wari sanaduna khanna naina khi haina su MLA Singh gi maikai digi phongdorakhi adugo mathangi update asina Poppygi lai Fajabagidamk Poppy Thabani Khoute Singi mafam kaya da Poppy pambi thanabagidamk tampaki senjau paiba singna singmi singda yamlaba senfam thate haina maral siraduna singmi khardi Poppygi lai asi Fajabagidamk thabani haina BJP gi MLA oiriba hanagi DGP LM Khoute na phongdokre social media da thagalakpa post amada Major Muhammad Ali Sagi wahangi paukumpira duna Khoute na hai KUKI jomi singna namna taiba mafam singda maru aina mitei phurup na Poppy hena thai haibagi wafam yaningda phongdokhi mahaki matamda Assam Rifles Nabiyaw na Manipur Police na district khuding makta Poppy mapung phana manghan na ba honaki amoromda KUKI jomi bu narco terrorist haiba langari haiba wafam thamladuna suda lairiba KUKI militant na Poppy thabagi mayok talai haukiba sahi manga da Manipur da mioi lising aniga chamga ga taragani pan drug case ka mari laina faki masigi manung da mioi lising amana chingmini aduga tampak tagi mioi lising amma henbana NDPS eki tongan ba section sing the book tauki masina maram oiraga KUKI jomi singa atamna na crime commit tawba pamba am oin uba yaroi loira tampak tagi senjau paiba singna lairba singmi singbu langthak tuna senjau kaya thaduna Poppy thanbani singmi sing lairabana maram oiraga Poppy ne piriba saitheng khangdabana Poppy thai haibani haibu wafam LM Khoute na thamki adugo mathangi update asna KUKI jo MLA tara speaker na disqualified tawdabani Lan Loidri Lan LOIRE HAIRABADI KUKI militant singi KHUTLAI THADOKHANDUNA Nongmei KAPPA LEPHANGADABANI cocomi state asigi lojing loya da KUKI KHUTLAI paibasing na Nongmei kapsiliba asi leplaba khakta da lan lepkadabani KUKI narco terrorist na micham yam da onsinduna bom amadi Nongmei kaphallaroi haibagi thajaba adu miyam da sabsana lengang na piraba khakta tam Manipuri kannabagidamk khulngak liba isa singdagi KHUTLAI laukhatlu maduna tana Lan Loidri ngai KHUTLAI laukhat kari haibu wafam asidi tabada angak popawi Manipuri mangnaba hotnaba KUKI MLA tara amuk hana state asida lakpa yaroi haina coordinating committee on Manipur integrity cocomi women hungi convener wide lyric laimana phongdorakli lampen pata laiba cocomi gi office ngasi pangthokiba pawmi singa unaba amada wafam asi phongdokla duna wide lyric laimana hai thamari suraklaba state asigi irang asida mitai miyam ngangnabagidamk center amadi state laingak na kari thawang paikhatpa laikhrabage AR na KUKI singda tongsinbana tana kari mating pangle Manipuri amadi miyam ngangnabagidamk tinkang marakta tumdaba makai isa singna khulngak lakibani sairaka sida KUKI singna misam miyam do onsinduna Nongmei KAPPA hojik suleptri Lan Loidri Lan LOIRE haiba tarbagadi singi tampak tainaba lojing loya ge mafam singda bunker saduna leisiliba KUKI militant sing loina na Surasanpur More amadi kangpokpida leiriba KUKI militant sing KHUTLAI THADOKHANDUNA Nongmei KAPPA leplaba khakta lan lepkadabani maduna taduna tampakta leijeriba khulngak liba khunja sing dege Nongmei lokhat kari haibasi maram sade Manipur gi lojing loya da KUKI KHUTLAI paiba narco terrorist sing asina sathoriba thawong sing asi lepkhre haibagi sabsaba adu miyam da center amadi state laingak na thajaba pidri fawo KHUTLAI lokhatpa maram saroi haiki Mana makata na hai Manipur ngakani haina wasakiba KUKI jo MLA tarana lamdam asi maset tana thugaina ba hotnarabani na makhoi Manipur da amuk hanna lakpa yaroi hojik phabo makhoi gi mathakta lengak na kari action lokhatribano Manipuri mang tak na ba hotna KUKI jo MLA taragi mathakta malem gi miyam khangna ba khudakta serak piyu haiki aduga mathangi update asna Lotlamba Nongmei Bomnachingba Fangle Thawal SP ki mideng makhada combined force na ngasi ayuk Thawal district ki Yaripok police station na kon ba khoirom lamjing chingkhong area da sathagiba thihum bagi tabakta masak khang daba myoi kharna lolaga thamlamba Nongmei sing Nongmei maru amadi grand and singba phangba ngamkhre police tagi phangba paun hai ngasi ayu angan bada khoirom langjing chingkhong gi hen pam manakta yamlaba khuchu KHUTLAI sing lolaga thamle haibagi paw phangki paw adu phangba Thawal SP ki mideng makhada Thawal gi additional SP na lusingba Thawal commando Yaripok police ki osina lusingba kangbu amasung kontraga humdoi suba Assam Rifles ki apun bakangbu amangasi ayukpung ahunga makai tabada mafam adu sangsin duna paksan na thihum bagi thabuk chathaba adu da khoirom laijing singkhong hen pam manakta lotlaga thamlamba SLR ama
SLR gi magazine taret anti riot gun ama loinana detonator yaudaba hand grenade ama phangbang amkhi hairi thiyumbagi thabuk adu ngasi ayuk pung 6:30 rom taba phawba chathaki hairi masigi matang da yaripok police na case ama lokhat khre hairi aduga mathangi update asna chief minister lusingduna delhi da chatlabadi congress ki MLA manga su yaugani MPCC Prime Minister unana Chief Minister na appointment lobiyo Manipur gi ai fanavani hairabadi Chief Minister lusingduna Delhi da chatpada Congress ki MLA manga su yauge state asigi oiriba phiyam asiga mari lena youth of Manipur da piba yaba cooperation Congress na pigani haina Manipur Pradesh Congress Committee MPCC gi wangang loi en Bhupendra Maitai na phongdorakli BT Road leba Congress Bhavan da ngasi pawmising unaba amada wafam asi phongdokladuna Bhupendra na hai state asida hojik thokliba irang asigi matangda leibak asigi Prime Minister gi unaba Congress ki MLA manga Delhi da satuna matam kaya sangba makai hotnarabasu appointment power pirakide masigi mathakta state asigi lenga ki MLA minister singna Prime Minister ga unagani haiduna appointment gi damakta Delhi da satuna lairi Manipur hojik oriba pibam asigi matang the youth of Manipur da Congress na piba yaba cooperation sing pina ba sapsana honagani adum oinamak cherak asida Congress na amuk Prime Minister gi appointment lawruba haiba wafam asi tokhaina thamgraga laibak asigi Prime Minister ga unanaba appointment di Chief Minister na oina lobiyo Manipur amadi miyam gi ai phanabani hairabadi Chief Minister na lusingduna Delhi da satsi Prime Minister ga unaba appointment lawduna unaba da yawgudaba miyoy singi list semda Congress ki MLA manga gi mingsu yohan biyo haiki magna makata na hai tha manga farak kadorba Manipur gi irang asigi matang da Prime Minister na telephone gi khuthang do oirabaso ngasi phawba karimata hanglakpagi mami tadri maramdi hiram asiga mari lena Chief Minister na sumiyam da ngasi phawba wafam amata phongdokpa leite loinana state asigi handak pangthokibe assembly mifam da Congress ke MLA mangana Manipur kaina bagi damakta political administration amadi financial integrity gi oiba resolution sing puthoknaba hotnarubada puthokhan kidaba adumuk laibak thibani haiki video si yang bibag damakta mayam pungnang po amuka hana thagachari anob update ki damakta online Manipur YouTube channel asban video na subscribe to biram